National People's Party NPP Manipur KNAV na Indo-Myanmar border da Kamjong district ke manung chana lairiba Namli Wangli amadi Assam Kulen amadi Choroda attack chatharakiba bu akan mamong da yaning da bafongdorakli party asigi convener media and IT cell Manikanta Laishram na khuyik piduna thadorak pachero lamada drone sijenaduna attack chatharakpa laikhrabani ngarang ayuk anganbada Chorokulda yum taramanga Wanglida ani Namlida ama maina tumna thadokuna khunja singbu thawai hingnaba yum thadokna chena hankibani asiguma thawong si Democratic Society asida yamna tamthibna thawong amakhakni party asina state amadi central lengakta atubada security ki film yengshinbinaba amadi khunja singbu ngakpi senbinaba appeal tawrakli amadi thodok adubu akanba mawongda yaningdaba fongdorakli